Maraktada Manipuri Story Collection na adong butaram na okjeri. Wari butawai yaw na tabiri ba tabiri bisingi damagta ngasiso ihak na anong wari mapuraga lagjere. Wari sibu khut habirakpi Vidyalaxmi Huirem. Leizere ay Vidyalaxmi Huirem gi chinthi vi miki thi. He, nangasi hat kani. Ayin hat kani, hato kani. Nomay na kakani na kokta. Nakong dagi mobile thangtharaga nongdairemba Kakching Police Station dagi akan basa umda khongthang laung na thangduna thorai. 5 feet wangba maklap tuna saukan kan bado jirap na chatpa mali. Mit aningi dusu lamay chakpagumna mayri machu ole. Lambida kana lay ti yenglude urude. Khamliba kardu da kakali kardu ki thongdo makhol thokna thingzili. Start to bahong na nongwi satok laga khutpai china paisili. Namidang ni amang balambi ni. Ayat apalaita nungsit kalamjel tanaduna kardu thori. Tung dasu asukpa amang bana yot kadabagum tanari. Jins hingo angaw purit angaw bukhongum set chari. Amuba zake litli chen sinde. Litli ba angaw purit ta uhalli. Machin maya krakakchi nongway dusu khazik ta komthok ta pairi. Pungkhay fade. Minute kun mukhak tangay changi waithopat yaurakibado. Ibudaw kamlang manakon ba kaksing lamdamdagi haurakiba nonglay nusit ado waithopat panda thonglari. Pad asigi akoy bada taba kun amagi layrak machinda khami nongmay dudi thadokte. Mobile puthok laga mana hat kani law kiba misak tuda call tawi. Misak to so pairak taba tawde pairi wadi nganglakte. Nganglak trabuso nongdaire mana kanthi thokna singli thokpa makhe chong thokpa makhe laukhatli. Thoro yaurabani ay yaurabani. Kedok tumi lady afaw yam sakidai. Mina ngang bata da isau lang kidai. Toksinabana kanaroi. Ngasigi numita nang hatoga ay among sidoini. Matabangan gano. Pungkhayam di yengani. Sigi manungda thoraktraba nayumda sangkani. Call do kai. Sor chaning chamang samnada pairiba nongmayda tampakta thammi. Maybul olaba mit ani duso amamba maraktuda mana ngairiba misaktuba yengli. Karigibo asuk sauriba. Sauba henmanduna nongdairembagi haksang pumba humang na lupi. Adum na layringida atopa gari ama lakpagi maingal do urai. Gari do nongdairembagi mangoy na khami. Hawzakta khamliba gari do dagi tayal fing na kumtharai. Chanchat tawduna nongdairembagi manak yorai. Nontaduna mingsilda kakak thili. Lok hangle khanglabada nongdairembagi nakanda kakhatuna phammi. Adobo anido amana amada wangang nade yengsu yengnade. Magi marup ki tamthiba matawbo wahang tawde. Adumna fana kuina layruraba tongda tayaldo tapna nungshiba khonphamda hangi. Thorak loredaba mibo ngaibagi kanawase kaino. Nongdairemba khumde asawbadi hanthare madu khanglabada tayal masa pulab magi marup to onsali thawai warap amuksu hairei. Nakok tu khantho nimidang amamba sida kanai nupi na thorakane. Oirodabada kanthi puthokladi kanthi do tatkani aremba tani. Asawbana thumat kibana apha phata yengludrabani tayal na themlaklabada mi hatkani khutpai chena pairiba nongmeida tapna thadораktuna pumtha thadokle. Holy baso dusu taptharakle. Sawgal labaso phinglabaso mabuk phaba minungsi chawba magi marupni. Kupna munna khangba tayalna amuksu hangi. Kaigino noyeni gi ngasigi lanse. Kari karamba nungsi lanbong no yairiba. Kanana hawgano. Mana hawgani mana. Khonjel isisi na khumlakbani tarabada tayal pisum suktak tawna. Karamna kamayna hawriba. Toknarasi harakpay. Ikom kom na kumakpa pakumsida tayal mamit chap yungi. Manazabani paknajabani tinaba marupni haibada. Nongdairembagi asawbaduda ing tapasarambani. Magi maruki tampakta layriba nongmayda tap lawi. Wahaydugi toknarasi harakpay nongmay satolaga nupi hatpa chatliba. Adusu nangga koinariba nungsinariba. Kaino tawrisibo nongdairemba. Nangisibu samang khan sadoriba. Sumay tawrdi kaina taba. Adong nungsinariba nupidubo phangni khalurano. Tayal warem ngangano. Ngasi ayna kayam sawningki nang khangoi. Kaksing chakidai aduga kamaina sida
Station da OC wari saringi da magi call ai paihodre 17 minutes mo kanaraga call back torubeni brang saugalaiba nongdairin batumin laisin ki tayal na khangning na kaigi made nang na maram fazana hairamoi hairgo sarakadro angang sunatana pen da ba khonpham da nongdairin bada thawai sakna wakat pa matauda hari ni tayal luki mi khara kaksin police na farena adugi thanok na ba wari watai saringi paihodobani ingna tapna hairibani tabidi mana thokpa saujale adumba mirem gi thabak tu da tawra leiro minai oiro na punsi doi nanguma mirem ga khangna ba pamde toknarase punsi loinare naram chatu supam pamde masida bu kadamna kamaina pukning wakal phadaba tapthaba ngamlune as berani he kamai tawba phahori ba singduna nang sida mula ade machinda makut thammi makokto pulap sitta nga thai nongdairemba aduga tapthana adubudi thado amani hoine moibudi thanok lamgani ne nang ngasi tawri si mina khanghaura madi kamai tawni asuk chawba lamdam sigi mahiroi luki president oiriba asukna tai chadaba maongda nakut khulai pairaga mi ka koni chalamba wa lauradine kana dunu soktoido pangza dogdu karimta khanthadeba nang yam soidro achumbani tayalgi wafamse nungshirubana asawa phudok lubana nongdairemba chima kangthokpa ngamda yengkiba mitphamdagi choithoktana leiki Thabum tarangi matungni Manipur University gi makhada leiba college singi BA honors ki semester aroiba paper exam thaba numitni Imphal College ki room number 21 dagi exam loiraba tungda ichan thorai Laimaida thamliba bag mayam dugi maraktagi magi bag to paikhali makun hairap kanthoklaga lengbada yansili ichan gi mang thana tarubi yaiphabi chatki ichan suget lan thoktuna mangda leiba footbridge chuda khongthang makol thokhanda kakhalei amuba hudi litpa amuba cargo pen setpa amuba khongop tongba makol kupsaliba wang sawba nupa dugi nak oirap lepi lambida chiliba gari sing amadi mahairoi singna exam loibagi chabun pulap satkribada yingminnei amana amabudi yingnarude nupaduna ningba kaiba khonphamda hangi nangi firep kaino ahongba leitabra aduma panthade nupini haina machillumde harau pakhumlei honglaroi nupado ichanda piroina na yinglei meeting du so sinnada nokmi lepli ichande nupaduna ichanba adomang yenglaga ayi khanthaudawa asoiba amana nangi thamoi adu yona kansinkhini di khankidabani wahai sidani ichan nupadubo wahangna yomlaba mitiyengni yenglei aduga nangna tawruriba asoibada handokpa yadaba khongphamni hauza phawba khangzadriba nakokto hana layengtho hayeng ta ngairabani nangi lhongba masida nupaduna thawai chakna nangna de lepiu ai khongpham handokpa haujik sungamgani nangna bu thinglabadi ai lhongloi nangi da mapamom tingduna hingjage masigi tanja amuktangdi pibi kho angang ingangakne ichan nupadu da yengi nokningdana sunoi thawna du thagali adubu matang chadana sizinare nangna luhonggadoriba nupida ahal lamana sinba nate nangna sana pamjana chenjabani aina nangbu thagali nungsibagidamak kadai phawba tawba ngambage nangi ahal lamangi mamangda utpa ngambage napukningna pamsana lausaba nupida nungaina nungsina thamba ngambu oiso angang ayuase hayi tawraklibada ichana phatta chilli nanga egagi wari aroiba sakhei singkhrabani chakheido aina chingkiba nate nasamakna na khutna chingzakhibani chakheidogi wangmada aibu sin thoklakhibani aduga na thwaina khoida sabi mahapuna chakheidogi manungda chingsinkibani warak pangamdaba nupagi thamoi landaba susari nupadu mamai thampam khangde ichan sumakha tana ngangli ai nupini aiga nungsinariba nupaduna aibu nungsibirakpa pami haiduna sumigi makana di yeloi nangna aibu na thairamba ngamlaga karigi aina di nangbu hanna yengdaba ngamloi ngamgani na thaibiramlaba aibu amu khunjinnaba hotnarakliba nakhutta chingsil nangna na thairamliba aise leiman nate satkaiba horakpada ngairiba leirangni khoimu waloi
ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯌꯦꯡꯖꯒꯅꯤ ꯂꯩ ꯍꯦꯛꯄꯗ ꯑꯣꯟꯅꯅ ꯍꯦꯛꯂꯨꯔꯒ ꯍꯦꯛꯂꯨꯔꯤꯕ ꯃꯔꯥ ꯂꯩꯖꯗꯕ ꯂꯩꯗꯨꯕꯨ ꯍꯨꯟꯗꯣꯛꯀꯦ ꯈꯜꯂꯤꯕ ꯅꯪꯕꯨ ꯀꯌꯥꯝ ꯊꯥꯖꯧ ꯍꯥꯏꯕꯅꯣ ꯅꯨꯄꯥꯗꯨ ꯈꯣꯟꯖꯦꯜ ꯅꯤꯛꯂꯦ ꯃꯈꯨꯜ ꯂꯣꯟꯅꯔꯛꯏ ꯀꯞꯁꯨ ꯀꯞꯂꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯤꯕꯤꯗꯨꯅ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯊꯃꯣꯏꯁꯦ ꯆꯩꯅꯥ ꯄꯤꯕꯤꯔꯅꯨ ꯑꯉꯥꯡ ꯅꯨꯄꯥꯗꯨꯅ ꯀꯞꯂꯕꯁꯨ ꯏꯆꯟꯗꯤ ꯀꯞꯇꯦ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯤ ꯆꯠꯂꯦ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯝꯗ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯆꯦꯠ ꯑꯃꯅꯗꯤ ꯌꯦꯡꯕꯤꯔꯝꯒꯅꯤ ꯈꯟꯖꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜ ꯇꯥꯌꯣꯟꯅꯔꯦ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯥꯊꯩꯔꯝ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯂꯨꯔꯕꯤ ꯏꯆꯟ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯅꯨꯄꯥꯗꯨ ꯃꯥꯏꯊꯣꯡ ꯈꯖꯤꯛ ꯉꯥꯟꯊꯣꯛꯆꯩ ꯑꯗꯨꯕꯨ ꯏꯆꯟ ꯃꯈꯨꯠ ꯑꯅꯤ ꯄꯨꯟꯁꯤꯟꯅꯩ ꯌꯥꯝꯅ ꯂꯣꯝꯕ ꯈꯣꯟꯐꯝꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡ ꯅꯐꯝꯗ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯊꯃꯣꯏꯗꯨꯗ ꯃꯩꯆꯥꯛ ꯑꯃꯠꯇ ꯐꯥꯎꯕ ꯄꯨꯟꯁꯤꯗꯨꯗ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ ꯈꯖꯤꯛꯇꯐꯥꯎ ꯅꯤꯡꯁꯤꯡꯗꯕ ꯉꯝꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯁꯣꯟꯗꯨꯅ ꯍꯦꯛ ꯀꯞꯂꯛꯂꯕ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯕꯒꯤ ꯆꯩꯔꯥꯛ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯅ ꯐꯪꯖꯧ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯁꯤꯡꯅꯕꯒꯤ ꯋꯥꯍꯩ ꯃꯤꯠꯌꯦꯡꯅ ꯅꯨꯄꯥꯗꯨꯕꯨ ꯃꯆꯤ ꯂꯦꯡꯍꯟꯗ ꯊꯝꯂꯝꯂꯒ ꯏꯆꯟ ꯐꯨꯠꯕ꯭ꯔꯤꯖꯇꯒꯤ ꯀꯨꯝꯊꯔꯛꯂꯦ ꯃꯗꯨꯕꯨ ꯌꯥꯏꯐꯕꯤ ꯑꯃꯗꯤ ꯇꯔꯨꯕꯤꯅ ꯎꯍꯧꯔꯦ ꯏꯆꯟꯗꯤ ꯑꯣꯇꯣ ꯇꯣꯡꯂꯒ ꯍꯟꯈ꯭ꯔꯦ ꯅꯨꯄꯥꯗꯨꯗꯤ ꯇꯔꯨꯕꯤ ꯑꯃꯗꯤ ꯌꯥꯏꯐꯕꯤꯕꯨ ꯎꯔꯝꯗ ꯂꯨꯛꯊꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯈꯣꯡ ꯊꯥꯡꯈꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯅꯕ ꯏꯁꯥꯒꯤ ꯂꯅꯥꯏ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯋꯥꯕꯤꯔꯒꯅꯨ ꯄꯦꯁꯟ ꯀꯦꯕ ꯁꯔꯚꯤꯁꯅ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯖꯔꯒꯅꯤ ꯑꯅꯛꯄ ꯑꯃꯗꯤ ꯑꯔꯥꯞꯄ ꯃꯐꯝꯁꯤꯡ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯡꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯣꯡꯒꯥꯜꯗ ꯉꯥꯏꯖꯔꯝꯒꯦ ꯏꯆꯟꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯀꯨꯁꯨꯝ ꯑꯃꯗꯤ ꯃꯆꯦ ꯂꯤꯟꯊꯣꯏ ꯐꯅꯦꯛ ꯐꯤ ꯀꯛꯂꯝꯃꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯏꯃꯨꯡ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩ ꯄꯤꯛꯇꯛꯄ ꯁꯨꯃꯥꯡꯗꯨꯒꯤ ꯌꯦꯠ ꯊꯪꯕꯗ ꯐꯤꯁꯥꯀꯣꯜ ꯑꯅꯤ ꯈꯤꯜꯂꯤ ꯐꯤꯁꯥꯀꯣꯜ ꯑꯃꯗꯅ ꯐꯅꯦꯛ ꯑꯃꯗꯅ ꯐꯤ ꯁꯥꯏ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯇꯤꯡꯊꯣꯛꯂꯤꯕ ꯐꯤꯗꯨꯒꯤ ꯃꯆꯤ ꯑꯃ ꯄꯥꯏꯔꯒ ꯆꯦ ꯀꯛꯑꯒꯅ ꯍꯦꯟꯗ꯭ꯔꯣ ꯐꯖꯕꯁꯤꯗꯤ ꯑꯗꯨꯅꯤ ꯃꯃꯥꯒ ꯑꯩꯒꯁꯨ ꯍꯥꯏꯅꯔꯝꯃꯤꯅꯤ ꯁꯦ ꯄꯥꯏꯔꯛꯑꯣ ꯂꯤꯟꯊꯣꯏꯅ ꯃꯅꯥꯎꯗ ꯐꯤꯖꯤꯟ ꯅꯥꯝꯃ ꯄꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯐꯤꯗꯨ ꯊꯨꯞꯄꯤ ꯀꯨꯁꯨꯝꯅ ꯐꯤꯗꯨꯗ ꯄꯛꯄ ꯂꯪ ꯃꯆꯦꯠ ꯃꯀꯥꯏ ꯀꯟꯊꯣꯛꯏ ꯀꯟꯊꯣꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯅꯆꯦꯒꯤ ꯑꯋꯨꯟꯄꯣꯠ ꯈꯔ ꯇꯨꯡꯁꯤꯟꯕꯁꯦ ꯁꯣꯛꯇꯅꯕ ꯍꯣꯠꯅꯁꯤ ꯑꯉꯥꯡ ꯃꯆꯥ ꯅꯆꯦꯒꯤ ꯂꯣꯏꯔꯒꯅꯦ ꯅꯪꯒꯤ ꯑꯃꯨꯛ ꯂꯥꯡꯁꯤꯟꯕ ꯍꯧꯗꯣꯔꯤꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯍꯥꯏꯔꯤꯕꯁꯤ ꯏꯆꯟꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯅ ꯏꯆꯟꯕꯨ ꯀꯧꯅꯕ ꯅꯨꯡꯁꯤꯕ ꯃꯤꯡꯒꯧꯅꯤ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯀꯧꯏ ꯃꯃꯥꯒꯤ ꯋꯥꯁꯤꯗ ꯏꯆꯟ ꯅꯣꯛꯏ ꯏꯍꯤ ꯍꯤꯒꯠꯂꯤ ꯎꯪꯈꯠꯅꯔꯤꯛꯄ ꯄꯨꯝꯕ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ ꯇꯧꯏ ꯏꯁ ꯃꯥ ꯃꯈꯦ ꯂꯥꯡꯖꯅꯨ ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯀꯞꯆꯅꯤ ꯂꯤꯟꯊꯣꯏ ꯃꯅꯥꯎꯒꯤ ꯐꯥꯒꯤꯁꯤꯗ ꯅꯣꯛꯏ ꯍꯣ ꯑꯣꯏꯔꯣꯏꯌꯦ ꯏꯕꯦꯝꯃ ꯅꯆꯦꯒꯤꯅꯤꯅ ꯂꯥꯏꯕꯛꯇꯅꯦ ꯊꯦꯠꯂ ꯊꯝꯈ꯭ꯔꯕꯅꯤ ꯀꯅꯥꯃꯠꯇꯅ ꯐꯦ ꯂꯥꯎꯔꯣꯏ ꯆꯦ ꯍꯩꯄꯥ ꯁꯥꯅꯨ ꯃꯤꯅ ꯃꯨꯟꯒꯦꯕꯨ ꯈꯜꯂꯗꯤ ꯑꯗꯨꯝ ꯃꯨꯟꯈꯤꯅꯤ ꯈꯪꯁꯨ ꯈꯪꯗꯅ ꯑꯉꯥꯡ ꯅꯪꯅ ꯀꯌꯥꯝ ꯈꯪꯂꯗꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯜꯂꯤꯅꯤ ꯄꯣꯛꯄ ꯍꯣ ꯄꯣꯛꯄ ꯍꯟꯖꯔꯁꯨꯅꯦ ꯅꯨꯡꯁꯤ ꯏꯔꯥꯡꯗꯤ ꯑꯩꯅ ꯍꯜꯂꯝꯒꯅꯤꯗ ꯁꯨꯝꯕꯩ ꯃꯔꯝꯗꯗꯤ ꯅꯣꯏꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯁꯤꯗꯤꯕ ꯑꯗꯣ ꯅꯣꯏꯗ ꯉꯥꯟꯕꯅꯕꯨ ꯅꯆꯦ ꯍꯨꯟꯗꯣꯛꯂꯝꯒꯗ꯭ꯔꯅꯦ ꯈꯜꯂꯣ ꯏꯆꯟ ꯇꯥꯅꯤꯡꯗꯕꯩ ꯃꯑꯣꯡ ꯎꯠꯂꯤ ꯐꯤ ꯊꯨꯞꯄꯁꯨ ꯂꯣꯏꯔꯦ ꯆꯦ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯌꯨꯉꯥꯎ ꯑꯃꯨꯛꯇꯅꯦ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯄ ꯃꯔꯤ ꯄꯠ ꯇꯠꯇꯣꯏꯅꯤ ꯀꯨꯁꯨꯝꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯆꯩꯍꯠꯂꯤ ꯍꯥꯏ ꯇꯣꯛꯑꯣ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯉꯥꯡ ꯅꯪ ꯆꯔꯥ ꯋꯥꯟꯗꯧ ꯑꯣꯏꯔꯝꯅꯤ ꯆꯠꯂꯣ ꯆꯥꯊꯣꯛꯂꯨꯔꯣ ꯆꯥꯛꯇꯣ ꯄꯩꯈ꯭ꯌꯥꯅ ꯀꯃꯥꯏꯅ ꯇꯧꯔꯝꯃꯕ ꯑꯦꯛꯖꯥꯝꯅ ꯑꯦꯛꯖꯥꯝꯒꯤ ꯊꯣꯛꯄ ꯃꯥ ꯀꯩ ꯑꯍꯥꯎꯕ ꯌꯥꯎꯒꯦ ꯂꯤꯟꯊꯣꯏꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯍꯣ ꯀꯔꯤꯕꯨ ꯌꯥꯎꯅꯤ ꯆꯥꯕ ꯌꯥꯅꯕ ꯁꯦꯝꯂꯒ ꯑꯗꯨꯝ ꯆꯥꯖꯔꯣ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯆꯥꯔꯣꯏ ꯏꯆꯟꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇ꯭ꯔꯤꯉꯩ ꯃꯈꯥ ꯊꯪꯕꯗ ꯅꯨꯄꯤ 2-3 ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯄꯣꯠ ꯆꯩ ꯄꯨꯁꯤꯟꯈꯤꯕ ꯎꯏ ꯃꯆꯨꯛ ꯄꯩꯊꯣꯛꯂ ꯏꯃꯨꯡ ꯆꯪꯈꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯎꯐꯔ ꯁ꯭ꯄꯤꯀꯔ ꯈꯣꯡꯒꯠꯂꯛꯏ ꯀꯨꯁꯨꯝ ꯑꯋꯥꯕꯒꯤ ꯁꯛꯐꯝꯗ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯄ ꯏꯆꯥꯅꯤꯗ ꯀꯔꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯕꯣ ꯕꯦꯝꯃ ꯅꯅꯥꯎꯁꯦ ꯋꯥꯔꯛꯑꯣ ꯅꯪꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧ ꯊꯦꯝꯅꯧꯗꯅ ꯃꯕꯨꯛ ꯐꯥꯎꯁꯤ
ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯁꯥꯗꯧꯔꯤ ꯃꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯑꯗꯨꯛ ꯐꯠꯇꯕ ꯅꯠꯇꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯂꯥꯛꯆꯕ ꯌꯥꯗꯕꯁꯦ ꯃꯁꯤꯗ ꯉꯥꯡꯅꯕ ꯋꯥꯕꯇꯪꯅꯤ ꯑꯇꯣꯞꯄ ꯐꯤ ꯐꯅꯦꯛꯇꯣ ꯄꯨꯁꯤꯟꯈꯤ ꯂꯤꯟꯊꯣꯏꯁꯨ ꯀꯨꯁꯨꯝ ꯃꯊꯧ ꯃꯈꯥ ꯆꯠꯊꯍꯧꯏ ꯅꯨꯃꯤꯗꯥꯡꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯤꯁꯥꯈꯣꯜ ꯑꯃꯃꯝꯗ ꯐꯝꯂꯤ ꯌꯨꯇ꯭ꯌꯨꯕꯇ ꯋꯥꯔꯤꯁꯨ ꯊꯥꯔꯤ ꯋꯥꯔꯤꯅ ꯃꯨꯟꯕꯗ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯋꯥ ꯉꯥꯡꯅꯗꯦ ꯅꯨꯡꯉꯥꯏ ꯈꯜꯂꯛꯄ ꯇꯥꯟꯖꯥꯅꯤ ꯏꯆꯟꯒꯤ ꯃꯣꯕꯥꯏꯜꯗꯣ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯏ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯃꯁꯛ ꯈꯪꯗꯕꯗꯨꯗ ꯄꯥꯏꯗꯦ ꯃꯅꯥꯎꯅ ꯀꯣꯜ ꯄꯥꯏꯗꯕꯗ ꯂꯤꯟꯊꯣꯏꯅ ꯍꯪꯉꯛꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯇ꯭ꯔꯨ ꯀꯣꯂꯔ ꯌꯥꯎꯗꯥꯏ ꯌꯥꯎꯏ ꯑꯩ ꯅꯪ ꯅꯨꯡꯁꯤꯅ ꯊꯣꯛꯏ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯣꯜꯗꯣ ꯑꯃꯨꯛꯁꯨ ꯂꯥꯛꯏ ꯀꯣꯛ ꯄꯥꯏꯕ ꯌꯥꯗ꯭ꯔꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯪꯉꯣ ꯇꯥꯛꯅꯤꯡꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯃꯆꯦꯅ ꯆꯩꯔꯛꯂꯕꯗ ꯏꯆꯟꯁꯨ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥ ꯑꯩꯅꯦ ꯑꯩ ꯈꯪꯗ꯭ꯔꯣ ꯏꯌꯥꯒ꯭ꯌꯥꯏ ꯉꯥꯡꯉꯛꯏꯕ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯗꯥꯁꯦ ꯏꯆꯟꯁꯨ ꯈꯟꯖꯥꯟꯅꯩ ꯃꯥꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯕꯣ ꯇꯔꯨꯕꯤꯅꯤ ꯏꯆꯟ ꯋꯥꯈꯜ ꯇꯥꯔꯤ ꯊꯥꯖꯗꯦ ꯑꯗꯨꯅ ꯅꯣꯛꯏ ꯑꯣ ꯈꯪꯉꯤ ꯀꯩ ꯂꯩꯔꯒꯦ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯒꯤ ꯀꯣꯜ ꯇꯧꯔꯛꯏꯕ ꯌꯥꯝ ꯇꯧꯉꯝꯕꯤ ꯑꯣꯏꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯤ ꯑꯩꯕꯣ ꯂꯤꯟꯊꯣꯏ ꯐꯤ ꯁꯥꯅ ꯁꯥꯅ ꯃꯅꯥꯎꯗꯁꯨ ꯍꯥꯏꯔꯞ ꯌꯦꯡꯉꯛꯏ ꯇꯔꯨꯕꯤꯅ ꯌꯥꯝ ꯁꯥꯎꯅ ꯏꯆꯟꯕꯨ ꯆꯩꯕ ꯍꯧꯔꯛꯏ ꯂꯩꯁꯥꯕꯤꯅꯤ ꯅꯪ ꯅꯃꯥꯏ ꯑꯗꯨ ꯏꯀꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯅꯔꯝꯃꯤ ꯈꯪꯅꯔꯝꯃꯤ ꯀꯣꯏꯅꯔꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯅꯨꯄꯥꯗꯣ ꯀꯧꯔꯒ ꯎꯅꯕꯒꯤ ꯃꯔꯝ ꯀꯩꯅꯣ ꯀꯅꯥꯏ ꯅꯨꯄꯥꯅꯣ ꯗꯥ ꯈꯥꯕꯒ ꯅꯪꯒ ꯉꯁꯥꯏ ꯀꯣꯂꯦꯖ ꯐꯨꯠ ꯕ꯭ꯔꯤꯖꯇ ꯃꯊꯛꯇ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯇꯧꯅꯨ ꯌꯥꯝ ꯂꯦꯝꯖꯗꯦꯀꯣ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯖꯗ꯭ꯔꯕꯣ ꯂꯩꯇ꯭ꯔꯗꯤ ꯄꯤꯒꯦ ꯑꯩꯒꯤ ꯅꯨꯄꯥꯒꯗꯤ ꯃꯨꯟꯒꯦ ꯍꯣꯠꯅꯔꯛꯀꯅꯨ ꯅꯈꯖꯥꯏꯗꯨ ꯑꯣꯟꯅ ꯊꯥꯅꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯥꯔꯗꯅ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯀꯩꯅꯤ ꯍꯥꯏꯅꯈꯤꯅꯦ ꯑꯗꯨ ꯌꯥꯝ ꯆꯣꯞꯆꯕ ꯃꯥꯅꯤ ꯈꯥꯕꯅꯤ ꯏꯆꯟꯒ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯎꯅꯈꯤꯕꯗꯣ ꯂꯤꯟꯊꯣꯏ ꯂꯩꯕꯁꯤꯅ ꯋꯥ ꯈꯨꯝꯕ ꯇꯜꯂꯕ ꯏꯆꯟꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯐꯤꯁꯥ ꯀꯣꯟꯗꯩ ꯀꯨꯝꯊꯔꯦ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯆꯠꯊꯈꯤꯗꯨꯅ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯦꯞꯂꯦ ꯂꯤꯟꯊꯣꯏꯁꯨ ꯃꯅꯥꯎꯕꯨ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯕ ꯂꯦꯞꯇꯦ ꯇꯔꯨꯕꯤꯒꯤ ꯋꯥꯗꯣ ꯀꯜꯂꯦ ꯑꯗꯨꯅ ꯏꯆꯟꯅ ꯇꯞꯅ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯇꯔꯨꯕꯤ ꯀꯩꯗꯧ ꯑꯣꯟꯅꯗꯣꯏꯕ ꯑꯣꯟꯅꯗꯦ ꯅꯨꯄꯥ ꯐꯥꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯍꯣꯏ ꯅꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯝꯒꯅꯤ ꯁꯦꯡꯗꯣꯛꯅꯕ ꯀꯥꯏꯗꯦ ꯌꯥꯏ ꯑꯗꯨꯕꯨ ꯀꯣꯂꯦꯖꯇ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯃꯤꯔꯩ ꯂꯩꯇ꯭ꯔꯣ ꯍꯥ ꯏꯃꯥꯟꯅꯕꯗꯨꯅ ꯎꯈ꯭ꯔꯒ ꯑꯩꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯔꯣꯏꯗ꯭ꯔꯣ ꯅꯨꯄꯥꯗꯨꯕꯨꯗꯤ ꯅꯨꯄꯥꯅ ꯍꯧꯔꯁꯨ ꯅꯨꯄꯤ ꯅꯪꯅ ꯍꯟꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯁꯅꯨ ꯑꯩꯒꯤ ꯏꯀꯥꯗꯒꯤ ꯌꯦꯜꯂꯛꯀꯦ ꯈꯜꯂꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯨꯛ ꯊꯤꯅ ꯆꯩꯔꯛꯄꯁꯤꯗ ꯏꯆꯟ ꯁꯥꯎꯒꯠꯄꯁꯨ ꯇꯧꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯔꯤ ꯇꯔꯨꯕꯤꯅ ꯂꯦꯞꯇꯣꯞ ꯇꯧꯈꯤꯕꯒ ꯍꯪꯉꯤ ꯂꯣꯏꯔꯕꯣ ꯍꯥꯏꯒꯗꯕ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ ꯀꯔꯦꯝꯅꯩꯔꯕ ꯍꯥ ꯀꯔꯦꯝꯅꯔꯤꯕ꯭ꯔꯣ ꯇꯔꯨꯕꯤ ꯅꯪꯅ ꯉꯥꯡꯕ ꯑꯩ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯕꯁꯨ ꯑꯃꯨꯛ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯥꯗꯕ ꯌꯥꯔꯣꯏ ꯇꯔꯨꯕꯤꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯆꯟꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯗꯣ ꯇꯥꯒꯦ ꯈꯟꯅ ꯉꯥꯏꯔꯦ ꯏꯆꯟꯁꯨ ꯅꯣꯡꯗꯣꯜ ꯊꯛꯇ ꯌꯦꯡꯈꯠꯂꯤ ꯃꯃꯣꯟ ꯇꯧꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯅꯠꯇ꯭ꯔꯅꯦ ꯅꯪꯁꯨ ꯅꯪꯅ ꯇꯧꯈꯤꯕ ꯈꯔꯗꯤ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯤ ꯀꯥꯎꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯅꯪꯅ ꯐꯥꯖꯤꯟꯒꯗꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯀꯧꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯇꯧꯔꯛꯀꯅꯤ ꯄꯥꯈꯠꯄ ꯄꯣꯛꯄꯁꯨ ꯃꯥꯜꯂꯤ ꯅꯪ ꯄꯣꯛꯄ꯭ꯔꯥ ꯄꯣꯛꯀꯅꯨ ꯏꯆꯟ ꯑꯩ ꯊꯝꯃꯒꯦ ꯊꯝꯈꯤꯅꯨ ꯉꯥꯏꯈꯣ ꯑꯩꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯇꯥꯈꯣ ꯇꯔꯨꯕꯤ ꯅꯪꯅ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩ ꯈꯖꯤꯛ ꯈꯟꯊꯔꯝꯂꯕꯗꯤ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯤ ꯑꯩꯁꯨ ꯅꯪꯅ ꯀꯟꯊꯤ ꯊꯣꯛꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯃꯔꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯦꯀꯣ ꯗꯥ ꯈꯥꯕꯕꯨ ꯃꯨꯟꯈꯤꯕꯗꯤ ꯑꯩꯅ ꯑꯣꯏꯔꯝꯂꯣꯏꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯀꯅꯥꯗꯒꯤ ꯃꯨꯟꯈꯤꯕꯅꯣ ꯈꯟꯊꯧ ꯏꯃꯨꯡꯗꯒꯤ ꯀꯨꯁꯨꯝ ꯊꯣꯔꯛꯏ ꯏꯆꯟ ꯂꯩꯔꯝꯗꯕꯗ ꯍꯪꯉꯤ ꯕꯦꯝꯃ ꯑꯉꯥꯡꯗꯤ ꯇꯨ ꯊꯣꯡꯒꯥꯜꯗ ꯅꯥꯀꯣꯝ ꯅꯞꯂꯤꯕꯅꯤ ꯃꯉꯛ ꯏꯜꯂꯤ ꯀꯨꯁꯨꯝꯁꯨ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯁ꯭ꯋꯥꯏꯗ ꯁꯥꯕ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯃꯁꯤꯕꯨ ꯅꯨꯄꯥ ꯀꯣꯏꯔꯕ꯭ꯔꯅꯦ ꯈꯪꯗꯦꯗ ꯃꯃꯥ ꯇꯔꯨꯕꯤꯗ ꯏꯆꯟꯁꯨ ꯏꯀꯥꯏꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕꯁꯤ ꯇꯤꯡꯅ ꯍꯥꯏꯔꯤ ꯇꯨꯃꯤꯟ ꯂꯩꯖꯔꯕꯅꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯥꯟꯗꯕ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯒ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯂꯕꯗ ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯨꯝꯐꯝ ꯊꯣꯛꯄꯅꯤ ꯉꯥꯡꯂꯤꯕ ꯈꯨꯝꯂꯤꯕ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯕꯣꯔꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯁꯤꯡꯅꯔꯕꯅꯤꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯕꯤꯔꯝꯒꯦ ꯇꯔꯨꯕꯤ ꯏꯐꯝꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯅꯈꯣꯏꯅ ꯁꯦꯠꯇꯨꯅ ꯃꯨꯟꯈ꯭ꯔꯕꯁꯨ
ꯃꯄꯣꯛꯁꯤꯃꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯨꯃꯟꯕ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯏꯆꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯅꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯤꯖꯍꯧꯒꯦ꯫ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ, ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯃꯤꯗꯣ ꯃꯨꯊꯠꯄꯤꯔꯛꯑꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯃꯥꯅ ꯏꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯕꯗꯤ ꯑꯩ ꯃꯤꯡꯆꯠ ꯊꯤꯒꯗꯧꯔꯤ꯫ ꯉꯝꯅꯤ ꯊꯥꯖꯩ, ꯉꯝꯂꯣꯏꯗ꯭ꯔꯥ? ꯉꯝꯒꯅꯤꯗ, ꯉꯝꯃꯛꯑꯣ꯫ ꯃꯥꯕꯨ ꯃꯨꯟꯈꯤꯕꯗꯤ ꯉꯝꯂꯒ ꯅꯠꯇ꯭ꯔꯅꯦ? ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯪꯒꯤ ꯃꯃꯤ ꯇꯥꯍꯟꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯊꯝꯃꯦ꯫ ꯇꯧꯔꯕꯤ ꯑꯃꯨꯛ ꯉꯥꯡꯂꯛꯄ ꯉꯥꯏꯗ ꯀꯣꯜ ꯀꯛꯂꯦ꯫ ꯈꯨꯅꯝꯅ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯏ꯫ ꯍꯥꯗ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯀꯥꯏꯔꯕꯣꯏꯗꯣ ꯅꯨꯖꯥ ꯅꯪꯒꯤ ꯊꯃꯣꯏ, ꯄꯥꯎꯗꯝꯐꯝꯁꯨ ꯂꯩꯇ ꯅꯥꯗꯣꯝ ꯇꯨꯃꯤꯟꯅ ꯈꯥꯡꯂꯤꯕꯣꯏꯗꯣ ꯃꯩꯁꯥꯛ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ꯫ ꯅꯨꯡꯁꯤ ꯇꯤꯡꯈꯪ ꯌꯨꯔꯕꯣꯏꯗꯣ, ꯌꯨꯔꯔꯤꯕ ꯇꯤꯡꯈꯪꯁꯤꯡꯒꯤ ꯆꯩꯅꯥꯅ ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯊꯣꯡ ꯍꯥꯡꯂꯛꯈꯤꯗꯧꯔꯤꯕ꯭ꯔꯥ? ꯏꯆꯟꯅ ꯍꯟꯖꯤꯜꯂꯛꯄꯗ ꯀꯨꯁꯨꯝꯅ ꯉꯥꯡꯂꯛꯏ꯫ ꯀꯅꯥꯒꯅꯣ ꯑꯗꯣ ꯀꯨꯏꯅ ꯑꯩꯈꯣꯏ ꯂꯥꯍꯟꯗ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯕꯣ? ꯄꯥꯝꯖꯗꯦꯀꯣ ꯊꯣꯡꯒꯥꯜꯗ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯕꯗꯣ꯫ ꯃꯇꯨꯡ ꯇꯧꯒꯅꯨ꯫ ꯁꯥꯅꯤꯡꯂꯕꯁꯨ ꯏꯃꯨꯡꯗ ꯃꯁꯤ ꯃꯔꯨꯝꯗ ꯁꯥꯎ, ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯐꯤꯁꯥꯈꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯀꯨꯁꯨꯝ ꯂꯦꯞꯇꯦ ꯉꯥꯡꯕ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯥꯅꯣ? ꯂꯩꯀꯥꯏꯁꯤꯗ ꯃꯥꯏ ꯈꯨꯅ ꯌꯥꯝ ꯇꯣꯟꯅ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯆꯠꯂꯨ ꯅꯈꯣꯏ ꯑꯅꯤꯃꯛ꯫ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯕꯨ ꯃꯤꯃꯥꯡ ꯐꯝꯅꯕ ꯁꯤꯟꯒꯅꯨ ꯅꯣꯏ꯫ ꯆꯨꯝꯂꯤꯕ ꯋꯥꯐꯝ ꯑꯣꯏꯕꯅ ꯏꯆꯟ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗ ꯂꯤꯟꯊꯣꯏꯅ ꯃꯅꯥꯎꯕꯨ ꯂꯛꯅꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥ, ꯅꯪꯕꯨ ꯅꯨꯄꯥ ꯀꯣꯏꯔꯕꯣ? ꯃꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ꯫ ꯀꯣꯏꯔꯦ, ꯑꯃꯠꯇ ꯅꯠꯇꯦ, 4ꯅꯤ ꯀꯣꯏꯔꯤꯁꯦ 4꯫ ꯑꯃ ꯍꯥꯏꯕꯤꯔꯛꯎꯔꯣ? ꯂꯤꯟꯊꯣꯏ ꯀꯨꯁꯨꯝ ꯃꯃꯤꯠ ꯂꯪꯈꯠꯂꯤ꯫ ꯀꯨꯁꯨꯝꯗꯤ ꯆꯪꯁꯤꯜꯂꯛꯇꯅ ꯃꯆꯥꯒꯤ ꯅꯪꯒꯜꯗꯨꯗ ꯗꯝ ꯗꯝ ꯅꯨꯡꯁꯤ ꯈꯨꯐꯨꯗ ꯐꯨꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ? ꯃꯁꯤ ꯃꯥ ꯇꯧꯔꯛꯀꯅꯣ ꯃꯤ꯫ ꯁꯛ ꯐꯖꯔꯨꯕꯁꯤꯕꯨ ꯑꯩꯅꯔꯣ? ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯐꯖꯔꯨꯕꯩꯅꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯁꯦ꯫ ꯄꯥꯝꯕꯩ ꯂꯩꯇꯦ ꯀꯨꯁꯨꯝꯁꯨ ꯅꯣꯛꯄꯗ ꯃꯇꯥꯔꯦ꯫ ꯏꯆꯟꯒꯤ ꯃꯇꯧꯁꯤꯗ ꯂꯤꯟꯊꯣꯏꯁꯨ ꯊꯤꯛ ꯅꯣꯛꯏ꯫ ꯄꯨꯡ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯀꯨꯁꯨꯝꯒ ꯂꯤꯟꯊꯣꯏꯒꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯏꯆꯟꯗꯤ ꯃꯇꯣꯝꯇ ꯐꯤ ꯁꯥꯍꯧꯔꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯊꯥꯞꯄ ꯑꯅꯛꯄꯗ ꯇꯥꯕ ꯍꯨꯏꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯁꯤꯗꯕꯨ ꯉꯥꯏꯖꯔꯤꯕ ꯏꯆꯟꯅꯤ ꯇꯞꯅ ꯐꯤꯁꯥꯈꯣꯜꯗꯒꯤ ꯀꯨꯝꯊꯩ꯫ ꯀꯥꯗ ꯆꯪꯉꯛꯏ꯫ ꯇꯨꯝꯂꯤꯕ ꯃꯆꯦ ꯇꯥꯍꯟꯗ ꯇꯞꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯔꯦꯗ ꯔꯣꯁ ꯁꯥꯕꯨꯟ ꯑꯗꯨꯒ ꯗꯥꯏꯔꯤꯗꯨꯒ ꯌꯦꯞꯄ ꯐꯣꯇꯣ ꯑꯃ ꯂꯧꯊꯣꯛꯏ꯫ ꯇꯦꯕꯜꯗꯒꯤ ꯃꯩꯈꯦꯠꯁꯨ ꯄꯥꯏꯔꯛꯏ꯫ ꯄꯟꯊꯔꯝꯗ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯁꯪꯒꯣꯏꯒꯤ ꯃꯔꯨꯝꯗ ꯑꯀꯤꯕ ꯂꯩꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯒ ꯃꯣꯕꯥꯏꯜꯗ ꯇꯣꯔꯆ ꯊꯥꯜꯂꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯕ ꯃꯈꯣꯏ ꯑꯅꯤ ꯀꯥꯞꯄ ꯐꯣꯇꯣꯗꯣ ꯃꯤꯠꯀꯨꯞꯇ ꯅꯤꯡꯕ ꯀꯥꯏꯅ ꯌꯦꯡꯖꯩ꯫ ꯀꯣꯂꯦꯖ ꯌꯨꯅꯤꯐꯣꯔꯝꯗ ꯀꯥꯞꯄꯅꯤ꯫ ꯈꯥꯕꯅ ꯏꯆꯟꯗꯒꯤ ꯕꯦꯠꯁ 2 ꯍꯥꯟꯕꯅꯤ꯫ ꯐꯣꯇꯣꯁꯦ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯄꯤꯅꯈꯤꯕ ꯅꯨꯃꯤꯠꯇ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯥꯞꯄꯤꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯇꯝꯊꯤꯅ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯂꯩ ꯆꯕꯨꯟ ꯑꯃꯗꯤ ꯐꯣꯇꯣ ꯑꯅꯤꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯤꯛ ꯀꯞꯄꯤ꯫ ꯗꯥ ꯈꯥꯕ, ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ꯫ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯑꯩ ꯃꯩꯁꯥ ꯂꯥꯡꯍꯧꯔꯦ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯁꯛ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯅꯕꯁꯨ ꯇꯧꯕꯤꯔꯝꯂꯦ꯫ ꯅꯨꯡꯁꯤꯅꯔꯤꯉꯩ ꯅꯨꯡꯁꯤ ꯃꯪꯂꯥꯟꯗ ꯊꯃꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯈꯤꯕ, ꯑꯗꯨꯒ ꯀꯥꯏꯅꯔꯕ ꯃꯇꯝꯁꯤꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯆꯠꯂ? ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯤꯅꯔꯣꯏꯗ꯭ꯔꯥ? ꯃꯄꯨꯡ ꯊꯤꯅ ꯀꯞꯂꯕꯁꯨ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ꯫ ꯃꯊꯥꯗꯒꯤ ꯂꯩ ꯁꯥꯕꯨꯟ ꯑꯃꯗꯤ ꯐꯣꯇꯣꯗꯣ ꯂꯩꯃꯥꯏꯗ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯊꯛ ꯅꯤꯛꯅ ꯃꯩ ꯁꯨꯈꯠꯂꯤ꯫ ꯃꯩꯗꯨꯅ ꯄꯣꯠꯁꯛ ꯑꯅꯤꯗꯨꯕꯨ ꯃꯀꯥ ꯂꯥꯝꯅ ꯐꯖꯅ ꯆꯥꯛꯄ ꯍꯧꯒꯠꯂꯛꯂꯤ꯫ ꯏꯆꯟꯒꯤ ꯃꯥꯏꯊꯣꯡꯗꯣ ꯄꯤꯔꯥꯡꯅ ꯄꯨꯡꯂꯪ ꯂꯪꯈꯠꯂꯤ꯫ ꯀꯞꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯒ ꯂꯩꯒ ꯑꯃꯠꯇꯅꯤ꯫ ꯂꯩꯔꯥꯡ ꯅꯪꯕꯨ ꯏꯈꯨꯠꯁꯤꯅ ꯃꯩꯋꯥꯏꯅ ꯍꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯈꯪꯕꯤꯌꯨꯀꯣ꯫ ꯅꯇꯥꯔꯣꯏ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯁꯦꯡꯗꯕ ꯊꯃꯣꯏꯗꯨꯒꯤ ꯃꯄꯨꯗꯨꯅ ꯁꯤꯟꯅꯔꯝꯕ ꯈꯨꯗꯣꯜꯁꯦ ꯑꯃꯨꯛꯄ ꯂꯩꯍꯜꯂꯣꯏ꯫ ꯑꯆꯦꯠꯄ ꯐꯤꯔꯦꯞꯀ ꯂꯣꯏꯅꯅ ꯍꯤꯡꯖꯔꯤꯕꯤ
ꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗꯕꯅ ꯂꯩꯔꯥꯝ ꯅꯪꯕꯨ ꯃꯥꯡꯍꯜꯂꯕꯅꯤ ꯉꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡꯁꯤꯗ ꯅꯪꯒꯤ ꯇꯥꯡꯒꯣꯏꯁꯦ ꯃꯪꯂꯥꯟꯂꯛꯇ ꯇꯤꯟꯈ꯭ꯔꯣ ꯄꯣꯠꯁꯛ ꯑꯅꯤꯗꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯐꯤꯁꯥꯀꯣꯜꯗ ꯐꯝꯂꯦ ꯅꯣꯡꯗꯣꯜ ꯊꯛꯇ ꯉꯥꯜꯂꯤꯕꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯍꯤꯡꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯊꯥꯖ ꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯖꯩ ꯇꯥꯏꯅꯐꯝꯅꯤ ꯇꯥꯏꯕꯝ ꯈꯨꯗꯤꯡ ꯃꯍꯥꯛꯇꯤ ꯑꯋꯥꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤꯁꯨ ꯃꯔꯣꯜ ꯊꯣꯛꯇꯦ ꯈꯣꯡꯂꯛꯂꯣꯏ ꯈꯟꯗꯨꯅꯕꯨ ꯋꯥꯀꯠꯂꯤꯕ꯭ꯔꯥ ꯃꯕꯨꯛ ꯐꯕꯤ ꯊꯥꯖꯋꯣ ꯊꯥꯖ ꯃꯥꯒꯤ ꯃꯉꯥꯜꯅ ꯐꯒꯠꯂꯛꯂꯤ ꯃꯇꯤꯛ ꯏꯆꯟꯒꯤ ꯊꯃꯣꯏꯗꯁꯨ ꯃꯩꯆꯥꯛ ꯍꯦꯟꯒꯠꯂꯛꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯂꯥꯞꯅꯈꯤꯕ ꯀꯥꯏꯅꯈꯤꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯋꯥꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯋꯥꯔꯧꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯐꯝꯗ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯣ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯤꯕ ꯀꯅꯥ ꯑꯃꯅ ꯈꯪꯂꯣꯏ ꯍꯥꯏꯅꯕ ꯂꯩ ꯁꯥꯎꯈꯤꯕꯗꯤ ꯊꯦꯝꯕ ꯂꯥꯏꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯈ꯭ꯔꯕꯗꯤ ꯋꯥꯔꯧꯈ꯭ꯔꯤꯕꯗꯣ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯌꯨꯗꯨꯅ ꯂꯩꯒꯅꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯏꯆꯟꯒꯤ ꯆꯤꯝꯕꯥꯜꯅ ꯁꯣꯜꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯗ ꯄꯤꯔꯛꯄ ꯁꯥꯐꯨꯅ ꯍꯨꯝꯕꯗ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯗ ꯆꯠꯈ꯭ꯔꯕ ꯃꯥꯒ ꯑꯩꯒꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯁꯛꯈꯩ ꯆꯤꯡꯂꯦꯀꯣ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯁꯩꯍꯧꯗꯣ ꯑꯁꯨꯝꯅ ꯊꯋꯥꯏ ꯆꯥꯛꯅ ꯀꯥꯏꯅꯈꯤꯅꯤ ꯈꯪꯂꯝꯗꯦ ꯈꯪꯂꯝꯂꯕꯗꯤ ꯅꯨꯡꯁꯤꯕ ꯍꯩꯔꯝꯂꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯗꯀꯣ ꯅꯨꯡꯁꯤꯕ ꯀꯧꯕ ꯁꯛꯎꯗꯕ ꯅꯍꯥꯛꯁꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯄꯣꯠꯁꯛꯄꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯂꯩꯔꯝꯂꯣꯏꯗ ꯅꯨꯡꯁꯤꯕ ꯅꯍꯥꯛꯅ ꯁꯥꯟꯅꯕ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩꯅꯤ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯃꯃꯥꯏꯗ ꯐꯠ ꯐꯠ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯏ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯈꯖꯥꯏꯗ ꯅꯥꯟꯊꯔꯛꯂꯦ ꯍꯦꯔꯥ ꯁꯨꯃꯥꯏ ꯂꯩꯕ ꯌꯥꯗꯦ ꯃꯤꯅ ꯌꯥꯝ ꯁꯣꯟꯕ ꯃꯥꯟꯈꯤꯅꯤ ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯌꯦꯡꯒꯤꯗꯃꯛ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯆꯠꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯍꯜꯂꯣꯏ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯂꯕ ꯃꯈꯣꯏꯒꯤꯗꯃꯛ ꯇꯛꯁꯤ ꯁꯣꯟꯅꯕ ꯅꯠꯇꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯈ꯭ꯔꯁꯅꯨ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯑꯋꯥꯕ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯀꯟꯕꯤꯅꯕ ꯃꯤꯁꯛ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤ ꯃꯇꯧ ꯇꯝꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯆꯟꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯏ ꯀꯥꯏꯅ ꯂꯥꯞꯅꯕ ꯅꯨꯡꯁꯤꯅꯕ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯅꯤ ꯃꯩꯁꯥ ꯑꯃꯒꯤꯗꯃꯛ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡꯕꯨ ꯈꯛ ꯋꯥꯍꯜꯂꯣꯏꯗꯕꯅꯤ ꯄꯥꯡꯒꯜ ꯁꯣꯜꯂꯕꯁꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯥ ꯂꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ